Asida Mahousagi Ing-Tappa Hanjillaknaba Khongthang punna Paikhatpada Panthadanaba Apunbagi THOUDANG LOUMINASI HAINA Federation of Civil Society Organization FOCS MANIPUR MAIKEIDAGI PHONGDORAKLI Organization asigi MAIKEIDAGI THADORAKPA chiro lamada tongan ba furup kayana punna kundaminaduna amadi furup singna amana amagi mapan tangnaduna semgalakkiba Apunbagi saktam adu chahi tangkak kharagi matam asida mami samlakpagi phibam ama lakpa si laibak thibani kundaminariba kanglup maselgi marakta amana amada Janaba walakpa manba thawong kaya chatharakpa sina Manipurgi Apunbagi saktam da chawna singnarakli honglakliba phibam asida nawhongnana Apunbagi saktam ama sagat minaduna Lamdam Asida Mahousagi Ing-Tappa punchirol ama Hanjillaknaba hotnabagi tangai fadaba matam ama lakli haina FOCS MANIPUR na lawi amadi kanglup ki irang na sokhalaba lanjena khraba miyoi singna masagi mayumda hanjillakpada taramna okpinaba miyamda apil torakli loinana khamtheng na awaba chaitheng kaya mayok nariba nakal animaki IDP singi senmit lon fagatnaba effective amadi practical oiba akhanaba policy ama Manipur lenga na athubada paikhatpiduna Lamdam Asida Mahousagi Ing-Tappa Hanjillaknaba Khongthang sing thabakta onthoknaba apil torakli